Tongan medical practitioners ngi lupsingna hospital amadi lanai clinic fawa thingzin khibadagi miyamda chawna khudong chadaba mayokna hale. Malengi kaithal da lupa crore kayagi oikadaba WY tablet lag ama listing kun security force na fari. Kurumjari STB Pamyang Tabir Basimbu Taram Nokchari Pau Sandokna Pijari Handak Tamisi Minatoina Tokpatagi Rims Hospital dagi Dr. Ama Laibak Tiba Togdok Nangkraba Myoy Adoge Kanguna Fui Haiba Togdok Adudagi Tongan medical practitioner Amadi staff Singi Lupsingna Hospital Amadi Lanai Clinic Yauna Ana Laying from Amadi test from Kudingmak Tingzin Kibadagi Miyamda Chawna Kudong Chadaba Mayokna Hale Hiram Masigi Matangda Yaning Bama Sung Yaning Daba Wafam Kaya Fongdok Narakli Hiram Masida Pauda Mama Aina hozik Lajariba Mafamasi Rims Hospital gi campus manungdani haukiba numit kharni gi mamangda Rims Hospital da thokiba yamna nungaitaba amasung yamna laibak thiba thokdok amagi makha tarakpada aikoi hozik Rims Hospital oireba phimasi gi mari lenana doctor sing amasung tongan ba we doctor gi association kayana anaba layeng balep khiba sina maram orakanda hojikti state asida aikoi miam da sauna ana layeng khudong chadaba mayok na ba haure akoi khudaki oina emergency oina pukhalakpa ana basing doctor leitabadagi mayum da hangiba amasung OPD yengnabagi damakta lakhiba patient sing OPD hangdabana maram orakanda hojik makhoi yam ningba kaina hankhibagi saktam adu uri asumna aikoi gi health care gi lamda doctor singna aikoi miam maru oina akoi ana basing layeng balep khiba asina aikoi miam da kari khudong chadaba tholi amasung asiguma khongthang ama lorokpa asigi matangda tongan ba miosingna makhoigi oiba motkya aikoi ISTV news ta phongtorokpa myam punna lominasi anaba poraiba mina doctor gi wa taraga thabak khudingmak sathabak ngaktaneba doctor na hairadi ai anaba phani haibase anaba party aikoi gi maigeida adumak leijayeba aduga Anidugi Maraktagi Kanaba Tolai Sidi, Yam Sauna, Kanaba Hoba, Port Ama, Adumang the Talay, have a Semiamna, don't Kangana later Baneba. Aduga, Kanare, Soigre, Taure, Aduga, Pin the Badagi Sidi, my Gadigi Taure, Miangi Doctor Duna, I want the Purame Haidana, Punamak Lam Kudigi, Anaba, Punamak, Amta Yang, Rabdi, Kari Artanodo, Angam Basanagi, Habigi, Salda. Nakoina Doctor Pura Abnina, a quick tabakumak tingi habitude, I did Kitang Pazaba what Prina Kaleba. Tabaki Sauraga, Larixia Hiraga, Tungi Wari, Mamsi Uraga Tabako, Dabaneba, a quick mota, the Aquita Honingeba, Adubu Punamax, Subsalaga, Haraba Matamda, Manipurda, Poiba, Iresa, Kuding Maxea, Hayeng Haiba, Numit, a Sigi Wakal Kalaga, Tabakudimak Tawaningi. Masama Rimstama, Laying Bayadraba, a topa private Yangi Kaginova, Ado Yang Banapai, my Tauragadi, a koi, a can Konjang Prazamayana, Sangelakani. Moi doctor Karana, Toning Mamong, the Tawe, Moi doctor Tinjale, Adu the Akoi Prazala, Manipuri, some lady Mimeam, the Kaim Kande, Moi Sirasi, the Moi Moneling at the hospital and died the Towdraw, Moi Sarning Mamong, the Sunny Haba. Oi, hang the hang dohaning, do you hang Doctor Gadi, when some hang Doctor Gadi, Aquila Bang, Bazamiam to Minna Laroidana. Akoi JC seme akoi aduni haraga sarkar ga janare haraga ta tumin lagi basa to bino ba miru sab chaba punishment ma phangan cheba any person choiram mi do government asu mathau masak khangdana juja tauraga moi ga chobe do kupchalaga heta yanagre haibani na praja su doctor department su loi choire ba achobana pham lairaga machana yenghaladi choidana choirakani ado khwai lubana doctor di tambada live practical lui engineer na tambada lui thabak ta lai maram di engineer gi chief engineer du na choki phamaga makha tabadu da order tawgibane ba sidi yate ba order na doctor di mi gi punchi kangadabani paisa ngak ta ubino private hospital da sura nai thabak tawbiranu ani thokpiranu karigumba ani thomagadi government amado magi do kakthat piro lai di layeng ba lepe ba di mi punchi kan dori ne ba kayang kuina lepa ngam doino kayang kuina ai khoi su mukpa ngam doino adu aragadi layeng ba di makha chathabiro aduga mai gi department gi in charge ba chawbaduna yenga matungda mai gi makha tabana yengba ya ba stage makha tabana yengba ya ba mathak ni yengba ya ba du tawrakada doctor sing da su mi gi punchi kannana banina kitang kathok piraga mi gi punchi kan biu athuba matamda layeng biu layeng dragadi punamak mangmina chi hairagadi yai natragadi yaroi aduna migi punchi kan ge na thorak panina aduna koi punchi kan biu doctor su miang gi yengaga praja gi yengaga
साउनिंग कोंगाई लेरसु नुंगाइतब कोंगाई लेरगसु पेंदब कया लेरगसु मधु पुनमक्तो थादोकपिरगा वाखन चाउथोकपिदना मिगी पुंसी कनगदौबनी अमरोमददि लाइगुंबनी असुमना तोंगान तोंगान बा मियोसिंगना ISTV न्यूज ता फोंदोरपा वाखलोलगी मतुंग इना हौजिक डॉक्टर अमसुंग तोंगान तोंगान बा एसोसिएशन सिंगना लौरिबा खोंथांग असि हंदोकपिरगा अखोय अनाबसिंग महौसागुमना अखोय लायिंगबा गी तंजा अदु लहुनिंगबगी अपामा ISTV न्यूज ता फोंदोरकले अदुबो डॉक्टर सिंग अमसुंग तोंगान तोंगान डॉक्टर की एसोसिएशन सिंग असिना हौजिक ओइबा फिल्म असिगी मतंगदा करी करमबा अखोय सिचुएशन दा हाइरिबा खोंथांग असि हंदोअगा मखाताना अखोय पेशेंट सिंगसी लायिंगबा हौगदगे हाइबदुदी अखोय मयाम पुन्ना ngaimina batari ISTV paugi damakta cameraman TH nanauga loinena paudamjariba kumarjit wahingbam ISTV news rims imphal Technopol sita lambidagi ngarang security force na malemgi kaithelda lupa crore kayagi oigadaba WY tablet lak ama listing kun security force na fari kg tarahumdoi lumba tablet singadu kenbo gari amada packet chatruk thongna haptuna purakpani Kenbo adubu thorakpa miyoi adudi security force lakpa ubadagi gari adu hundoklam laga chenkre police na drug amadi gari adu lokhalaga thizin ba hokre Hariba polamadu malemgi kaithel da lupa crore kayagi oigani hairi amaromda Manipur police tagi thadorapa cherol amagi matongina ngarang Thobal district ke ukongsang mayai lekaida thiba humbagi thabak chathabada aina thinkraba lal holup RPF PLA ge lieutenant ama mayumdagi fare hairi Thanga ACBU malemgi lam koifam singi manungda channaba hotnabada ithing kholagi chingthak ase tourist spot oina semgatnaba lupa crore taragi project ki sanction laklai haina AC asigi MLA Tongbram Robindro na ngasi ithing kholagi chingthakta Loktak Isa Mapal Garden haina mingthonba leikol ama sangabagi thoramda phongdokre Thanga kholagi wakhalon manaba youth singna punsinduna semgatpa Loktak Isa Mapal Garden sangabagi thoram aduda Bisnupur district ke upa adhaksya Ningthausam Dinesh Thanga Part 2 ki Gram Panchayat ke member Moirangthem Sikandar Manipuri film ki artist Merina amadi laikai ki ahal singsu thoram mapu sing oina saruk yakhi MLA Robindro na makhatana phongdokhi bada Thanga AC ki manungda lairiba Thanga ki praja sing asigi senthok lambi hairagadi Loktak Pat ki nga faduna madudagi fanglakpa senfam adu khakni haiba yai Adubu chawkhalakpagi ichelda haujiti tourism sector asisu achoba sen tanfam ama oirakli maram asina Thanga AC asi Prakitina piramba Loktak ima leiba amadi Loktak mayaida khul taba AC oibana masida aikhoina ningthina samgat sagat piduna achoba income lakfam ama aikhoina semba yaba mafam ama oibana ngasi sangariba garden asisu kholagi Lairik hairaba thabak fangdana lairiba youth sing punsinduna makhoina tanaraga samgatpa garden amani masina ahauba oiraga mafam asi mapung faba tourist spot ama oina samgatnaba thorangsu leire haike mahagna hai kanagumba miyoi sing politician singna Thanga ACda laktuna samgat sagatpi ge haibada maduda mahaki oinadi ayatpa apanba leite haike I should say this is just the beginning. अदुगी मथक्तमुक अखोइना गवर्नमेंट स्कीम दा 10 करोड़ की सिगी जगह ngasi अखोइ लेबा जगह सेदा टूरिज्म की याद अट्रैक्टिव ऑफ सेंटर में सेमदबा 10 करोड़ की प्रपोजल मा कोन थारगा लेरे DPR से मखोपगी अदम बगी थामा नि चंबदी याय अदम कोना टूरिस्ट डेस्टिनेशन हाई गंदा अखोगी मेनली कोई खोला जगह सिगी यानी हेना गवर्नमेंट हाई गन गवर्नमेंट याक बदगी टूरिस्ट डेस्टिनेशन हेना फॉर 10 करोड़ की अमा कोई सिम जगह से हापे लाकांदा अमोय हनगा सी लेबिसगे हेना अमन चापन फदर सेम कांदा लेकाई की सेमिलोंदा अबा ओमबा मलाकनि हाइबसे सिमे हेना मियाम फंजगे Huzik atemba break amatang lominasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore ki market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Free varicose veins consultation camp. Lagliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana takfam su leihande. Adomna khongda singli chawthokbagi layong asi leibiragadi khudong chabasing asi lobinabagi damak Caesar Hospitals Langol gi contact number asida pau phobiro. Break imatung makhatarapa pauda Lions Club of Thobal, Lions Club of Kaching Greater, Lions Club of Thobal Greater Centurion amade Lions Club of Kaching Sugunu hariba Club Mari asina punduna ngarang nomidang District Governor Lion Lalit Kumar Kothari ke annual official visitation amadi charter night pangthokre. Thoram maduda Club Mari asigi manungda yamnaba members sing sarukya ke District Governor Lalit Kothari na Lions Club International na sothana leiraba mioi bagi tengbang kaya pangthoktuna lakli. Malem gi khwaidagi chawba club asina mahausadagi pangthoktuna lakpa thabak thoram singdagi hena pangthok chawthoktuna miyam gi mateng pangna ba hotnari haike. Since the inception of your club has made remarkable strides in serving those in need, fostering fellowship and upholding the principle of Lionism through your service projects. Your dedication, compassion and teamwork have been the driving forces behind these successes. Friends, as your district governor, my mission is not only to oversee, but to inspire, to encourage and to work together so that we can make a greater impact. Lions Club of Impulse Central na pasoida leiba Millennium School ga khusam naduna school aduda chahi tara mathoida ki tara humdoi fawbagi manungda leiba angang singi oiba peace poster contest sama pangthokre puna mahiroi kunnipa na sarukya kiba contest aduda Millennium School gi class 7 ge mahiroi sileima naurem na first takhe changdamna ba adu loiraba matungda club asige president Oinam Jibachandra Millennium School ge principal K James na chingba mioi sing sarukya aduna mana mathum yenthokre. Rims ki hauzik oirakliba fibam masida masagi mathau tauba ngamloidaba Dr. Singh Chayol amagi manungda thabaktagi pothajanaba matam piri haina KCP taiba nganba group ki publicity secretary Salai nganba maitaina cherol thadorakli. Cherol aduda makhatana Dr. gi maikum oblaga masagi mathau ningthina tawdabadagi mioi bagi punsi pikhamna haliba Dr. Singh na makhatana association sing amadi group sing semduna aranba kankhatnaba honarakpa amadi duty tawraroi haibada saugatliba khudingmak miyamgi yenglaga khut tharagani. Rims ki authority amadi Dr. Singh asina mioi bagi punsibu chumi mioi bagi punsi amabu laubagi pandamda thodok kaya thokhalli. KCP Taibanganba Group ki Operation on Eradication of Public Enmity team na thijinbada Rims manungda amotpa amadi aranba kaya tauramba thingnare mathau taraklabadi private hospital amadi clinic singdasu stakeholders sing tanaraga akanba chairak pinabage warep laurakani haina cherol aduda pallakli. Miss Noon-Istv lisingani kunmanga da saruk yaru nabagi damak MUD Entertainment na sinduna ngarang hotel yaifabada grand audition pangthokre audition adudagi Manipur gi mahut sinnaba mioi ani khangat ke makoi sing aduna thadoi yumnam amadi Geneva lai khuramni. Audition asiga mari leinana MUD Entertainment gi founder Pangabam Maria Chanuna Manipur gi mahut sinduna Miss Noon-Istv presenter saruk yagadariba contestant animak miyamna pukning thogat pinabasu thamlakhi. Aroibada maroiba paw amuka na pizari. Tongan ba medical practitioner singe lup singna hospital amadi lanai clinic fawbada thingzili khabadage miyamda chawna khudong chadaba mayok na hale. Amasung Malem gi kaithel da lupa crore kaya gi oikadaba WY tablet lakh ama listing kun security force na fare. Hujik fawbagi oina STV na pizza ba paw matang asala shinjare meeting tabir ba pumna mupu amkana krum jari.